Sukhoi na miyam da mi pai ba pokhal lei mangjong na miyam da karigumba amata khangan ba tawdana India gi mangjil thaba fighter jet waidiba Sukhoi NK30 ngarang ayuk amasung numidang wairam da hanjin na Imphal gi nongthakta pai ba ukhe ahauba makhol ga loina na nganglaga pai ba fighter jet adu ani sukhe yamna nemna pai ba maram na fighter jet ani adu Sukhoi ni haiba khangba ngamkhe hairiba fighter ani adu Bir Tikendrajit International Airport ta taramkhe Kari maram gidamag jet ani adu Manipur gi nongthakta hanjin na paibano haibage maram khangba ngamdre frontline worker singda booster dose kapiyu malem gi oina COVID-19 gi Omicron variant sandokpagi chang wangkhalagli basida laiwa asigi section thorang lakhut hoba oina ana layeng gi lamda thavak tawriba frontline worker singda COVID vaccine gi booster dose kapa haunaba honabiyu haina Indian Medical Association IMA gi president Dr. Jayalal na Houkhre India the health worker gi masing wat na laiba maram na laichet asi paktak na sandorok labade thengnana ba hona bada awaba oigane maduna section thorang lakhut hoba tangai fade haike Omicron Australia da community transmission Houkhre malem gi laiba kuntra hen bada sandorok pa thengnariba COVID-19 gi Omicron variant Australia da community transmission Houkhre loinana India da nauna miyoi ani positive oidakhi baga loinana Variant asigi apunba case kulhumdoi Houkhre haina agency gi pauna haide paw asina makata na hai Australia gi khwaidagi chawba city oidiba Sydney da miyoi manga Omicron variant positive oide masigi su mathakta New South Wales da miyoi taraga manga amasu Omicron infection tawre India gi oina ngahan numidang athengba phawboda Omicron gi case kunmathoi thengna khibane ngarang Maharashtra gi Mumbai da miyoi ani amaga positive oirakpadage punna laiwak asida Omicron gi case kulhumdoi Houkhre India da hauki ba pungkun mari asigi manung da miyoi lising nipan ga chahum taruk positive oiba thengna khe loina na miyoi lising nipan ga chanipan kunthra ga mari naru badagi phagalakhi haide inner line permit mapung phana chana hanana ba thorang lakhut khre state asida maru oina Imphal East amade West District ta inner line permit system ILP mapung phana chana hanabagi damak Manipur Police Department na akhana ba thorang lakhut khre hiram asiga mari laina na Manipur Police ki Deputy Inspector General Themthing Ngasang bana thokiba order amagi matungina Imphal West amadi East ke mafam singda system asi mapung phana chana hanabagi damak additional SP law and order singna haktheng na yengsin gane maramasina additional SP singasina mari laina ba Deputy Commissioner singa punna hotna minaduna Manipur inner line permit guideline pi diba tanglon sing mapung phana chana hanana ba honagadabani haire Misam sing adu lanmina lana laurubadage nongmaina kaptuna hatkibane Amit Shah apaspa lauthokna ba Conrad Sangma amasung nephew Rio na demand tawkhre Misam sing adu bulana laurubadage lanmi sing adu na khut thakibani haina Nagaland ge Mon district ta misam taraga manga hatkiba thokdok ka mari lainana ngarang nungthil pung ahum tabada Lok Sabha da pikiba statement amada Union Home Minister Amit Shah na phongdokhre thokdok adugi matang da Home Minister na Lok Sabha da haiki mafam aduda taba army sing aduna oting gi area da lalhauba khara sathok chasin tawri haiba paw phangbadage kunmathoi para commando gi personnel kharana ambush adu sathaki bane akakna ba paw ama phangbadage personnel sing aduna mafam aduda sem saduna leiringai da truck amada miyoi khara tongduna lakhe truck adu personnel sing aduna lepna ba haidu bada thauduna sathkibadage lalhauba sing puba truck wairamgani haina lana lauduna nongmai kapsin khibane truck aduda tonglakpa miyoi nipan gi manungda miyoi taru khudakta sekhe aduga miyoi anina phibam luna sokhe asokpani adu army personnel sing aduna military hospital da puduna laika nakhe thokdok asigi matangda miyamna khanglakpadage army sing adubu koisinduna makhoina tonglakhiba gari ani mai thaba haurakhe loinana personnel sing aduda khut tharakpadagi jawan ama mafam aduda sekhibaga loinana atoppa kharasu asok apan nangkhe matam aduda personnel sing aduna masa nga thokchana bahonabada miyamda onsinduna nongmai kapada atopa civilian taret amasu mafam aduda sekhe loinana kaya amana asokapan nangkhe thokdok asigi matangda army gi maikei dagesu lale haina phongdokhiba laikhre makoi gi mathakta logi lakhotpam thokpa action lakhot kane thokdok adugi paw hek phangbaga Nagaland gi chief minister amadi governor ga telephone gi khuthangda wari sanakhe Makata ba thokdok singi matangda center na kupna yengsilli haikhe ngarangi Lok Sabha ge mifam aduda opposition gi MP kayana mihar adubu yaningda ba phongdok paga loinana awang ba thake
independent inquiry sathana kanna taksan khe Nagaland ge Mon district thokiba lanmina misam hat khibagi thokdok adu court of inquiry tawnana ba yathang pi khre court of inquiry adu 3 crore gi makada leiba major general amana lit tawragani haina laukthokre marak asida mihat asigi matangda Nagaland police na su FIR ama laukhat khre FIR aduda lanmegi personal sing aduda mi hat pagi charge tawre FIR adugi matungin na thokdok adu para commando sing aduna Bolero pickup aduda atamnana nongmai kapsinduna misi mina thokan khibane loidana operation du chathana ba mari lainaba police station natraga authority amatadage ayaba laukhibasu laite maramasina thawong ase army personnel sing aduna mi hanana ba atamnana chathakiba thawong ni haire panba yabadi kunmathoi suba para commando ge special force ase Jorhata base tawduna laibane loinana Jakhama ge IGAR North amade Mantri Pukhri ge IGAR South asu attest tawduna laiba unit ni haire agency dagi phangba pawa magi matungina hairiba unit ase kumja 2015 da thokiba paraurol ambush ki tungda Myanmar da surgical strike chathakiba unit aduni haire thokdok asigi matungda Nagaland yauna awang nongpok state singdage Armed Forces Special Power Act 1958 mapung phana lauthokadabani haina Nagaland ki chief minister Nephew Rio amade Meghalaya ki chief minister Conrad Sangmana phongdokre Conrad Sangmana agency asida phongdorokpagi matungina lamdam asidagi aphaspa mapung phan lauthokhanana ba Home Minister Amit Shah ga hakthengna unaduna wari sanagane Nagaland thokiba thokdok adu yamna laibak thibane mahaki laingak ase BJP ga punna zatminarabasu asigumba issue asidadi tuminna laisilloi awang nongpok lamdamdagi aphaspa lauthokpagi wafam ase mahaki mapagi matamdagi su kanna taknaduna lakhibane handak Nagaland ge monda thokiba thokdok asina lo asi matamga chanadre haiba mayek sengna takle haikhe laikhidraba sing adugi aroiba mathau mangam pangthokphamda saruk yaba lakhiba Nagaland ge chief minister Nephew Rio na paumi singda haikhe state asidagi aphaspa 1958 mapung phana lauthokkhina ba Home Minister Amit Shah da telephone gi khuthangda haikre wafam asi Home Minister na su yamna lumna laukhi thokdok asida laikhidraba singi imungi miyoi singda center na lupa lak 13 amasung state government na lupa lak manga gi ex gracier oina piragani haina mahak na makha takhe aphaspa asi hogje awang nongpok state singi manungda Nagaland Assam Manipur amade Arunachal Pradesh ta salaiduna leiribane adubu Meghalaya gi oina de kumja 2018 da lauthokhrabane Nagaland gi Mon district ta hojiksu tension yamna wangna leide irang laksin jaragasu makata na irang laktana bagidamak section thorang lakhotpo oina curfew thamle internet servicing thingjinduna leide afaspa lauthokhanana ba khongjang miyam saruk yamina se luptaruk awang nongpok lamdamdagi yamna tamthiraba Armed Forces Special Power Act afaspa 1958 mapung phana lauthokhanana ba lamdam asida khundaminariba purup kanglup khudingmangna amata oina punsinduna sangsin minarasi haina Manipur gi tampaki mahiroi lup tarukna miyamda appeal tawrakle MSU MSF Desam KSA suk amadi EMS ki president singna khoyek piduna thadorokpa cherolamana hai tha asigi marigi numidang waidam pung mari khara helakpada Nagaland ge Mon district ki manung channa Tizit subdivision ge Longkaw area da laiba Otingkhul da mara laijadraba misam taraga mangabu kuntaret suba Assam Rifles ki personnel singna tamthiba mawongda nongmaina kaptuna hatkhiba amade kaya marom asok apan naghankhiba thokdok ase lup tarukna yamna hakchina lawi haire aroibada tabiriba pumnamakpu thagatsare